Irang asigi haurafam thizinbada 𝗘𝗥𝗔𝗡𝗚 𝗔𝗢𝗏 kanaroi India lengaki makok thongba political leaders singdagi hauraga thizinba mathau tai haina All Manipur United Clubs Organization amukogi president PH Nando Luwangna phongdokre ngasi amukona sanduna kwakaithal akham lekai community hall da pangthokiba 68 lak suba Manipur Integrity Day thoramga mari lenena mahakna makha tana hai India leng ana tangka kayada Manipur asi thugainaba hanjin lamdam asida khundaminariba furup singda insinduna lakli adubu amukona lamjingduna kumja lesingamaga chamapan marifudara map taret ki August mari dagi lamdam asigi mioi lak manga romga Manipur gi ngamkhai kaiba yaroi haina lamdam asida khundaminariba kangluf kayaga loinena Manipur Integrity Day gi rally pangthoki makha tarakpo oina ngasi foba amukona Manipur Integrity Day pangthokli rally aduna South Asia da khwaidigi mi yamba rally ama oike rally aduna Manipur gi saktam Manipur gi apunba saktam lepki India lengakna Manipur gi ngamkhai amadi khundaminariba furup sing machet tanaba lalong kaya chatharakli haiba asi furup singna khangminasi amadi furup khudingmakna nungsi chanana leiminasi haina appeal tawki